ꯌꯥꯝ ꯋꯥꯏꯗ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯒꯤ ꯁꯨꯔ ꯅꯣꯡꯃ ꯃꯩ ꯆꯥꯔꯥ ꯇꯥꯜꯂ ꯆꯥꯕꯅꯤꯅꯀꯣ ꯁꯨꯃꯥꯏꯅ ꯀꯩꯊꯦꯜ ꯊꯤꯡꯖꯤꯟꯕ ꯈꯣꯠꯆꯟꯕ ꯏꯁꯤꯡ ꯏꯆꯥꯎꯒꯤꯅ ꯃꯥꯌꯣꯛꯅꯩꯁꯦ ꯌꯥꯝ ꯑꯋꯥꯕ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯟꯁꯨ ꯁꯦꯝꯕꯤꯗ꯭ꯔꯦ ꯑꯗꯒꯤ ꯁꯣ ꯀꯔꯤ ꯎꯀꯨ ꯁꯦꯝꯕꯤꯗ꯭ꯔꯦ adna uku sendramni dre uku sembi dramni na ising si counselor la tripod thingbo ro phat ko ro counselor na wahai am hai tripod moi na rex lau tripod ba wahai am ba hai tripod ba moi karim ta tobi ya ro ina pura thinggen gre ke jem jo dukan hang ba ya ro adagi ising phatok pagi soi khoi da karim to bai leitre khoi ji huji lai ri se pot mang bagi pibam dani lai ri se pot se dukan ge pot se adu wahai ngasi counselor si phone mayam na to matam da huji phoba mi am ta phone taude patorakte pairakte adagi hangati haibaduni mayam sina loina saunari si huji phoba da counselor gi maikai degi ai khoi ge hariba lilong bazar ge area sida kachen phambi riba imai beni semission aduga tongan ba community khuding mak tegi phambi riba loina na dukan sida phambi riba ai khoi ge dukandar punamakna makhoi ge da ningdom ponduna lai riba pham amadi hajoje uriba ising asina ai khoi ge thumjil lakanda customer sing laktaba amadi sana thangna imung manung gi pochai kaya ama yon gada ba adugom laba income gi imung manung gi sai sugi asigul laba problem khuding mak sing ase mayok nuduna lai riba si safana no gi damakta ai khoi ge ward asigi hajoje maru oina counselor na lakpiraga matau karam na masi ai khoi ge khudong thiri ba asi phahan gada ge amadi ising ase matau karam na kadom da lathok kada ge haibage wakhal lo lama thambira da ba lakpida ba haibadu gi damakta pen da ba phongdo hawbuduni DC amadi ikai khomna jariba concern authority gi miyoi sing bu puning chin jabaga loinana athuba matam da hariba tabuk sing asibu ikoi thuna ising asil puthokina bagi damakta hanna miyam punamak ki mohut chinjaraga DC gi mafam da amadi concern authority da ikoi ning sing jari hauze ikoi gi ubiriba ikoi gi video asi laujariba si Lilong Bazar gi market asigi hek thangna ai khogi dukan phambi riba Haji Alauddin go yamba Alauddin da kari go mafam khara maha ki ising hajojik magi dukan manung da ising asi sanction dana magi pochai kaya ma thumjin basi gi matang da pham matau karam na ising asi lothok da ge haibadi khoi hangjege kathena asigi marone iram nala drain system marone main road ta anuba plan lakpa kan da wankhalakwa aduga kathensina Kathen ki drain na nem hoba adugi plan am hoba jek chai tara kunchida yengshin bidre aduga loina nong khajin da bada ngasi ta te amang da su thum base khara dum yaw khrani sing thumba ado akoi gi mari leino authority na matam chan yengshin bi bata ragadi asigumba khudong thiba sidagi akoi puna kanminagani na khalle koi gi Lilong Bazar gi dukan association gi miyoi sing aduga dukan bazar sa de phambi riba tongan ba phambi sing punamakki wakhallon da makhoi gi kholao si ai khoi gi kaithel se hauji mafam matam amadi matam ga chana chuna ba mawangda khara wakhal han ba sorok ki level da thambi ba hentang na thambi ba aduga drainage amadi sewage system sing asi maram chana yam phajana ai khoi gi nong chin churakpa matam da ising sing asi chatkhina na bagi damakta lauthok khina na bagi damakta sembi ba haibasini miyam gi kholao si mangdo riba si so ai khoi gi grocery gi dukan aduga ai khoi gi cosmetic ki dukan ne hariba dukan se gi satar ase ai khoi gi 1/3 de look rabane magi dukan gi manung da ai khoi gi khogu mathak foot ahum muki chang da ising changsin laga hoje tunga ga laikre aduna magi polam kaya masu amanga ta thoktuna hoje lairi be fiba maduni hoje ikoi gi yamba si Lilong Bazar gi kachen ase makta da matam sangna da gi hauduna ai khoi gi nga yonjaba yamba amakhangni ai khoi gi maitai community section dagi ado yamba se hoje kok thakta ikoi gi nga gi daba se haptuna ising sida yamna wana pusilai maramdi customer laktaba maram ising isau na maram workan da awa gi problem kaya am mayok na ba amadi mafam simaki su ising gi problem laiba maram aduna ai khoi yamba si nga si yonda dana hoje mafam asimakta da halaga pusingre ado ikoi yamba gi manakta sangsin jage yamba gi mod amatang ngasi ising sau sing asina yamba da piri ba chaitheng awaba se penda ba se karino haibu kitang thambiyo yang waida khoide nongmui suru nongma mai chara tala sabine ka samaina kaithen thingjanba khochanba ising ichaugina mayoknaise yam awaba amni duga nga si matam kuina thamjilaga de kari oigani yamba namta haibi aspala pu mamang ka doini kaino se akhoi sim thamjaladi yonba yada di loksali pose adum mang doine ado ngasi normal income se loss oraga de yamba da ani akhoi ya hurba selun chalu adagi tawlu me amje mang doini adagi ya de ka mang acha ado azu ising se matau karam na masi karam maina tawraga akhoi gi ising ji leiri se lauthok khraga di
ꯀꯔꯝꯍꯥꯏꯅ ꯇꯧꯒꯤ ꯑꯄꯥꯝꯕꯁꯤ ꯀꯔꯤ ꯃꯣꯠ ꯂꯩꯒꯦꯕ ꯏꯁꯤꯡꯁꯤ ꯁꯤ ꯏꯁꯤꯡꯁꯦ ꯀꯔꯤ ꯃꯣꯠ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯊꯤꯡꯕ ꯉꯝꯕ꯭ꯔꯥ ꯏꯁꯣꯔꯅ ꯁꯦꯝꯃꯛꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯥꯍꯟꯅꯤꯡꯉꯤ ꯆꯨꯍꯟꯅꯤꯡꯉꯦ ꯉꯥꯏꯍꯥꯛ ꯆꯨꯍꯟꯅꯤꯡꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯆꯨꯔꯦ ꯆꯨꯔꯛꯑꯒꯁꯨ ꯑꯃꯨꯛ ꯃꯇꯝ ꯁꯤ ꯍꯦꯟꯖꯟꯅ ꯑꯃꯨꯛ ꯆꯨꯔꯦꯗꯅꯀꯣ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯋꯥꯕ ꯑꯣꯏꯍꯜ ꯏꯁꯣꯔꯅ ꯁꯦꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯤꯡꯁꯦ ꯃꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯦ ꯏꯁꯤꯡ ꯃꯁꯥꯅ ꯀꯪꯈꯤꯕ ꯏꯁꯤꯡꯁꯤ ꯂꯣꯏꯈꯤꯕ ꯉꯥꯏꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯏꯁꯤꯡꯁꯤ ꯂꯧꯊꯣꯛꯈꯤꯅꯕ ꯀꯔꯤ ꯋꯥꯈꯜ ꯂꯩꯒꯦ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦꯕ ꯀꯥꯎꯟꯁꯤꯂꯔ ꯀꯥꯡꯕꯨꯗ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯏꯁꯤꯡꯁꯦ ꯏꯔꯝ ꯁꯦꯝꯅꯕ ꯀꯦꯅꯦꯜ ꯁꯦꯝꯅꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯧꯔꯤ ꯑꯩꯈꯣꯏ ꯐꯝꯃꯤꯕ ꯚꯦꯟꯗꯔ ꯃꯌꯥꯝ ꯑꯗꯨ ꯋꯥꯔꯤ ꯁꯥꯕꯤꯈ꯭ꯔꯕ꯭ꯔꯣ ꯁꯥꯟꯅꯕ ꯍꯧꯖꯤꯛ ꯀꯧꯈꯠꯇꯅ ꯇꯧꯔꯤꯕꯀꯣ ꯁꯤ ꯀꯦꯅꯦꯜꯁꯦ ꯐꯥꯠꯄꯤꯌꯨ ꯑꯗꯒꯤ ꯏꯁꯤꯡ ꯆꯦꯡꯁꯤꯜꯂꯛꯏꯕꯁꯦ ꯀꯩꯅꯣ ꯇꯧꯕꯤꯌꯣꯅ ꯊꯥꯗꯕꯤꯌꯣꯅ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡ ꯕꯖꯥꯔ ꯀꯩꯊꯦꯜ ꯅꯣꯡꯄꯣꯛꯂꯣꯝ ꯊꯪꯕ ꯍꯥꯏꯔꯤꯕ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛꯂꯣꯝ ꯊꯪꯕ ꯁꯔꯨꯛꯇ ꯑꯩꯈꯣꯏꯒꯤ ꯏꯔꯤꯜ ꯇꯨꯔꯦꯜꯒꯤ ꯈꯣꯡꯕꯥꯜ ꯏꯔꯤꯜ ꯇꯨꯔꯦꯜꯒꯤ ꯂꯣꯛꯂꯝꯕꯥꯟ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯑꯃ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯃꯥꯡ ꯄꯥꯡꯅ ꯆꯪꯁꯤꯜꯂꯤꯕ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯈꯨꯛꯂꯨ ꯌꯧꯔꯕ ꯑꯗꯨꯒ ꯌꯨꯝ ꯑꯁꯤ ꯗꯔꯤ ꯌꯧꯁꯤꯜꯂꯕꯅꯤ ꯑꯗꯨꯒ ꯃꯅꯨꯡ ꯆꯪꯁꯤꯟꯕ ꯌꯨꯝꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯦ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯎꯠꯆꯔꯤꯕ ꯑꯁꯤ ꯌꯨꯝ ꯃꯅꯨꯡꯗ ꯐꯨꯠ ꯑꯃ ꯑꯗꯨꯒ ꯐꯨꯠ ꯑꯃ ꯃꯈꯥꯏꯃꯨꯛ ꯆꯪꯕ ꯌꯥꯎꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯆꯍꯤ ꯌꯥꯝꯃꯦ ꯃꯁꯤ ꯁꯦꯝꯅꯤꯡꯉꯥꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯛꯄꯅꯦ ꯑꯗꯨꯕꯨ ꯇꯥꯕꯤꯗꯦ ꯅꯍꯥꯛꯀꯤ ꯑꯣꯏꯕ ꯑꯗꯨꯝ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯠꯈꯤꯕ ꯎꯀꯨ ꯗ꯭ꯔꯦꯟ ꯃꯄꯥꯁꯤ ꯁꯦꯝꯕꯤꯅꯤꯡꯉꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯑꯗꯨ ꯂꯧꯈ꯭ꯔꯦ ꯃꯥꯅ ꯑꯗꯨꯗ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯐꯥꯎ ꯁꯦꯝꯗꯅ ꯂꯩ ꯎꯀꯨ ꯃꯃꯥꯏ ꯑꯁꯤ ꯃꯦꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡꯁꯤ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯇꯅ ꯌꯨꯝ ꯀꯩ ꯂꯣꯏꯅ ꯊꯨꯝꯃꯦ ꯑꯃꯥꯡ ꯑꯇꯥ ꯂꯣꯏꯅ ꯊꯣꯛꯍꯜꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯀꯥꯎꯟꯁꯤꯂꯔ ꯃꯦꯝꯕꯔ ꯃꯈꯩꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯇꯧꯒꯗꯣꯔꯤ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯕꯤꯗꯗꯅ ꯍꯧꯖꯤꯛ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯤꯡꯁꯤ ꯍꯧꯖꯤꯛ ꯑꯣꯚꯔꯂꯣꯗ ꯑꯣꯏꯗꯅ ꯑꯀꯣꯏꯕꯁꯤ ꯂꯣꯏꯅ ꯊꯨꯝꯈ꯭ꯔꯦ ꯌꯨꯝ ꯊꯨꯝꯕ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯗꯤ ꯃꯔꯝꯗꯤ ꯏꯔꯝ ꯅꯂꯥ ꯁꯦꯡꯕꯤꯗꯕꯅꯤ나 ꯀꯩꯊꯦꯜꯗ ꯂꯩꯔꯤꯕ ꯑꯃꯣꯠ ꯑꯀꯥꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯂꯣꯏꯅ ꯇꯥꯎꯗꯅ ꯗꯨꯀꯥꯟ ꯂꯣꯏꯅ ꯊꯨꯝꯃꯦ ꯁꯤ ꯐꯥꯎꯕꯗꯤ ꯌꯦꯡꯕꯤꯔꯗꯦ ꯑꯗꯨꯅ ꯊꯃꯣꯏꯁꯤ ꯌꯥꯝ ꯄꯦꯟꯗꯦ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯤ ꯁꯦꯝꯕꯤꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛꯀꯤ ꯎꯀꯨꯁꯦ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯕꯅꯣ ꯖꯒꯥꯗ ꯂꯩꯕꯅꯣ ꯍꯥꯏꯔꯤꯕ ꯎꯀꯨꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯁꯤꯡꯁꯤ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯏꯕ꯭ꯔꯥ ꯎꯀꯨꯁꯤ ꯇꯣꯔꯕꯥꯟꯒꯤ ꯃꯆꯤꯟ ꯑꯁꯣꯝ ꯇꯨꯔꯦꯜꯂꯣꯝ ꯊꯪꯕꯗ ꯃꯃꯥꯏ ꯂꯩ ꯃꯐꯝ ꯖꯒꯥꯗ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯃꯃꯥꯏ ꯁꯤꯒꯤ ꯗ꯭ꯔꯦꯟꯁꯤꯒꯤ ꯃꯄꯥ ꯃꯤ ꯂꯦꯞꯄꯤꯁꯤꯗ ꯁꯤꯒꯤ ꯍꯧꯖꯤꯛ ꯎꯔꯤꯕ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯤꯜ ꯇꯨꯔꯦꯜꯒꯤ ꯂꯣꯛꯂꯝꯕꯥꯟ ꯑꯁꯣꯝꯗ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯦꯞꯄꯤꯕ ꯁꯣꯔꯣꯛ ꯑꯁꯤꯒꯤ ꯍꯦꯛ ꯃꯄꯥ ꯑꯁꯤꯗ ꯗ꯭ꯔꯦꯟ ꯑꯁꯤꯒꯤꯗ ꯎꯀꯨ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯎꯀꯨ ꯑꯁꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯩꯔꯛꯂꯕ ꯍꯥꯏꯔꯤꯕ ꯎꯀꯨ ꯑꯁꯤ ꯐꯖꯅ ꯁꯦꯝꯖꯤꯟꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯎꯀꯨ ꯑꯁꯤꯒꯤ ꯃꯃꯥꯏ ꯄꯥꯟꯕꯤꯔꯀꯥꯟꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯊꯝꯕꯤꯔꯒꯗꯤ ꯏꯁꯤꯡ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯎꯀꯨ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯒꯨꯂꯔ ꯁꯤꯁꯇꯦꯝ ꯑꯃ ꯄꯥꯟꯕꯤꯔꯀꯥꯟꯗ ꯍꯥꯏꯔꯤꯕꯗꯨ ꯃꯃꯥꯏꯗ ꯈꯨꯝꯖꯤꯟꯕꯤꯕ ꯑꯗꯨꯒ ꯏꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯦꯡ ꯇꯥꯈꯤꯕ ꯃꯇꯝꯗ ꯊꯥꯗꯣꯛꯈꯤꯕ ꯌꯥꯕ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯑꯃꯗ ꯁꯦꯝꯕꯤꯔꯒꯗꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯔꯩꯀꯩ ꯑꯁꯤꯒꯤ ꯂꯤꯂꯣꯡ ꯕꯖꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯀꯤ ꯑꯣꯏꯕ ꯗꯨꯀꯥꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯁꯔꯥꯎꯟꯗꯤꯡ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯅ ꯄ꯭ꯔꯣꯄꯣꯖꯦꯜ ꯇꯧꯔꯒ ꯂꯥꯛꯆꯩ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯁꯤ ꯂꯤꯂꯣꯡ ꯕꯖꯥꯔꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯗ꯭ꯔꯦꯟꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯈꯠꯂꯛꯑꯒ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯂꯤꯊꯤꯟ ꯕꯦꯒ ꯑꯁꯤꯒꯨꯝꯂꯕ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯍꯧꯖꯤꯛ ꯏꯁꯤꯡ ꯑꯁꯤꯒꯤ ꯏꯃꯥꯏꯊꯛꯇ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯩꯈꯣꯏ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅ ꯍꯥꯏꯔꯤꯕꯁꯤ ꯗ꯭ꯔꯦꯅꯦꯖꯁꯤꯡꯁꯤ ꯃꯇꯝ ꯆꯥꯅ ꯁꯦꯡꯗꯣꯛꯄꯤꯗꯨꯅ ꯃꯇꯝꯒ ꯆꯥꯅ ꯆꯨꯅꯕ ꯃꯑꯣꯡꯗ ꯊꯝꯕꯤꯔꯀꯥꯟꯗ ꯑꯁꯤꯒꯨꯝꯂꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯁꯥꯐꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤꯕ ꯑꯃꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯊꯥꯡꯒꯠꯆꯔꯤꯕ ꯑꯄꯤꯜ ꯑꯁꯤ ꯑꯩꯅ ꯆꯪꯁꯤꯟꯖꯔꯛꯏꯕ ꯑꯁꯤ ꯂꯤꯂꯣꯡ ꯕꯖꯥꯔꯒꯤ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯍꯦꯛ ꯇꯥꯏꯅꯅ ꯅꯣꯡꯄꯣꯛꯂꯣꯝ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯀꯟ ꯁꯦꯟꯇꯔ ꯕꯥꯕꯂꯨꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯅꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯅꯤꯡꯉꯥꯏꯅꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯦꯝ ꯑꯁꯤ ꯂꯤꯂꯣꯡ ꯕꯖꯥꯔꯒꯤ ꯃꯁꯤꯅ ꯑꯋꯥꯕ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯆꯥꯗꯕ ꯏꯁꯤꯡ ꯑꯁꯤ ꯊꯨꯝꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯕꯗꯨꯅꯤ ꯃꯆꯥ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗ ꯂꯩꯍꯧꯏ
ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯕꯕ꯭ꯂꯨꯒꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯨꯝꯍꯧꯔꯤꯕ ꯏꯁꯤꯡ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡ ꯃꯪꯒꯣꯟꯁꯨ ꯄꯨꯝꯅꯃꯛ ꯏꯁꯤꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯇꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯗ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯂꯤꯂꯣꯡ ꯕꯖꯥꯔꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯃꯇꯝꯒ ꯆꯥꯟꯅꯕ ꯆꯨꯅꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯅꯖꯕꯗꯨ